Ahanbada Maroi Pau MP Bibol Akoizamna Lok Sabada Sugi Matanga Pukhatre Highway Extortion Amadi Liangmai Teruki case ta Chenaram Labadi review Tawtuna abrogate Tawnaba Taksin Kray Amadi Ukrul District Chataramba Counter Blockade Kuki CSO Working Committee Ukrul Amadi Lenga Ki Mihut Singa Punna Wari Sanaraba Matunda Handokre Mayam bukurum jadi notice window TV na sandok chapan midangi Manipuri pau meeting tabiri pesing busur bela mairem bamna taram nok jadi housing mayam da pau mocha khaina pijari MP Bimol Akoizamna Lok Sabada Rule 377 ki makhada suspension of operation shugi matang da pukhat kre notice si mahakna chatli ba tha sigi tarik tere ta submit tawkibani mahakna highway da extortion chathaba criminal activity sing da yawgi allegation amadi lailon ba fegi miyoi taruk hat kibagi case sing pan kibaga loidana kadigumba lairiba group sing asina pan kriba thabak sing asida chenaram batarabadi home minister da su review tawtuna abrogate tawna ba taksin ki MP ne NRC gi matang da hangba wahang question award da hangna ba list tawkhraba matung amuk lawthokhiba bu pendaba fongdoki loinana MP Bimol da Manipur da maru oina chingda thokliba violence liangmai victim singi case zero award da pukhatna ba hotna ki adubu madugi mamang da house adjourn tawki haina fongdorakli Lenga ki mihut Singapore na wari sarba matung da handokre panduna leiramba gari sing Imphal tamna changchinrakre punna wari sanaba du da lenga ki maikedi home minister Govindas MLT Robindro TS Radesyam Seknurul Hassan P Brozen K Robindro amadi L Rameso meeting na tingba sarokya ki hairi blockade handokraba matung ukrul lambi da tha amarom panduna leiba truck samriga humfu Imphal tamna changsin bahokre hairi truck driver singi maikedi gisu Manipur lenga amadi kuki CSO working committee ukrul bu thagat ba fongdoki sangdaba yadaba polam puba gari sing Imphal tamna changba horokpa sina pot sei phangdabagi awaba mayok ngarambagi awaba du koklagani Amuko amasung Maitai Pangal gi organization singna matam sanga tanduna laklaba demand sing asi Chief Minister da amuko na memorandum pisituna thabak oina athuga matam da onthokpina ba haijakre amuko gi maikedi gi thatorakpa chirol amada Chief Minister da memorandum pisin khraba matung kana ba fangdrabadi Manipur Maitai Pangal na matam sanga tanduna laklaba demand sing atena matam gi manungda thabak oina pangthorakdrabadi Manipuri Maitai Pangal gi organization amadi College, Loinana Higher Secondary Club Singi Student Union Amadi Dharma gi Luchingba Singi Organization Singna Punna Paminaduna Warep Amalautuna Honorable Chief Minister da ultimatum ama pisinduna Sangsin Gadaba Kongzen gi Poram Yathok Bahuragan Haina Fongdorakli Lomi singi wakat tabi drabadi low pan yadana lairiba low form sing asigi compensation chu lenga ngapi gadabani haina fongdorakli affected farmer committee gi maikedi gi thadorak pachirul amada Thobal district ki manung chana lairiba waithaupat ki low bari lising mari hena lairiba low call asigi marai bag haukiba chahi ahum mari asidagi tambangam dana lakli amadi low call asigi akoibada lairiba khunja singna kayara khanna mari leinaba authority da wakat labasu kana ba fangdana lairi haukiba chahi ahum asi low call asigi low tangkhai mamrom Tangkai Amarom
lau panba yadabadegi atoba awaba ama lamdam adom gi miyamna mayok ngaduna laklabasu mari leinaba lenga ki loisang singna kayara khanna wakat labasu tabidre baramaduna lamdam adom gi apunba club tarani pana lamdam miyam gi mahut sinduna committee asi sem ki bani amadi committee asina lenga asina athubada yengsin biyo haiba wafam thamlakle ing tappa khunai ama oina ba hotna bada miyam so ama to oina saruk ya biyo haina aims na apil torokli apun ba idai pa ki mahairoi singpalup aims ki maike degi thadorakpa chirolamada hauzik paliba lenga asena miyam na amadi ZFD campaign for just fair and delimitation na tungi mirol gi damak lamdamasi ki damak lauriba kholau kaya asi tasanada bi una usinada bagi mawong da leiri ZFD na lisang sit na laudun lakliba mitop hana khandu NRC updation tawraba matungda census tawbiyu haiba kholau asi tabidana census ki process makha chatharakpa yumkok thina ba thorang torakpa asi lisang sit na laurakpa miyam gi kholau asi tabagi mahutta center gi yaka ngaiduna leiba center gi remote control sarkar ni haina miyam na lawi lamdam asigi miyam sing kham thengna wanarabasu tungi mirol singi khallaga miyam humna amato oina kholau lauminaduna hauzik paliba government asibu para tambirasi haina apil torokli Laibak asina ningkha tamlakpagi chahi marfu surakpa thorongi mangoinana ngasi Bisnupur district ki Moirang Assembly constituency gi manungchana leiriba kwakta santhongda ex MLA Prithviraj Mairembam amadi kwakta miyam ga loinana har ghar tiranga yatra gi thorom loinana ex MLA Prithviraj ki meeting makhada Moirang Assembly constituency gi tongan mafam singda lepna chatharakpa free eye testing camp and spectacle distribution gi sarukam oina tara humdoilak suba face ki spectacle yenthokpagi thorom ngasi kwakta santhong bazar da pangthokre thorom adu da Moirang Assembly constituency gi ex MLA Mairembam Prithviraj ex MLA gi loinabi Khelena Gurumayum ex Pradhan Kwakta GP MD Rafi ex Pradhan Kwakta GP MD Ivoton Assistant Professor MD Rafizuddin Moirang Municipal Council gi ex Councillor Singh M Basanta M Ropozit ke Memthoi HBC Ais Ibecha ke Premila amadi ex Pradhan Kwakta GP MD Azadna athoiba mithung oina sarukyaki thorom aduga mari lenena ex MLA Prithviraj na fongdokibada miyoi bagi mit asina nungairakta matamda hingbagi mahau yoroktabana Moirang AC gi ahal oiraba miyoi singbu mit ki nungaitaba leiriba sing asi kharada oirabasu kokhanana ba thorom asi leptana pangthokpani kwakta asi Moirang gi itihas ta sagonaduna khamba nongmal matamdagi hongnaduna puwari leiduna nungsi sanana leminaduna laklaba adubu marakta kanglup masel gi nungsinada ba hek thuklakpa sigyawi mamangdasu Moirang da kwakta dagi ima ivel singna hinjang napi yonba lakpada irang thokibana maram oiraga kibadagi lakidre prithibida lanjau ani thokre Japan gi Hiroshima Nagasaki da atom bomb thadar krasu Japanese singna nongna reveal tauki masiga chap manana ipa ipu singna thambiramba mamang thaki Manipur adu nongna semgalakpada aikhoi khudimaki daita lei haukibana haukrabasu haurakliba angang singdasu nungsi sanana leminana ba wari sabisi mama mapa oiba leader oiba singna aigi imungdagi hauduna nungsi chanana leminana ba wari asi aranba tawduna phattaba midudi logi matung ina chairak pc haiki हाइब्रिड से कोई नामजरी भाई साहब मान इलेक्शन बिफोर काउंसलर सिंह पंचायत के प्रधान मेंबर सिंह जो कोई कोई ना मसे मुया में तो वेट फॉलो तारदी कोई जान तो सब को मथाता है सैक्रिफाइसिंग स्पिरिट कितना ना कोई बलिदान तो होगी कुर्बानी तो होगी मधु की पुक्चे लोग चले ना बताए आई महाकन कहीं को बखरा कुदों चाव खरा फंगनी हायर की दमकता न तब कोठरा हाचल हाइजल लगांदा कोई मसेन कालू मसेन मुसिनदला बोमना बसे मसी कितन लीडर खरना हाइबदगी मधुगी मुंडगे तोरम मैदो हेन न चाकट की बसु मरक द याव की दबदी नत्या मधुगी विक्टिम है बता रे को मधु वो कोई कोका ले बा आल चिली नाव सिंह नागे अवावन नंदिया अदु मु मसीदी अचुम बदुदी कोई न नक्सन गदी आ दबदीना
Manipur Kumara Tam Gyatari, Manipur Governor Madam the Suhan, Wari Sazi, Madamada, Madi Pana, Seminary, third party community in the Wari Sasa Harabadi, Muslim community, the Kitchen House in the like Nasu Hailava, Academician, Cincinnati, Tausi Haira, I demand an incident Moro professors and join the Sama, Juraja Tuka, Manipur, Command Pasanabati. Subject kapag sa pidra ko yung intellectual teams na eko'y masin kamay ng musira ko korap kani eko'y masin manipur ko ang tapos kaya yaron separate emission na duwa wari giwani yaron na buwani eko'y masin musiri sila makoy teams siya so ba dahil lawu ba makoy teams siya eko'y manipur kumana ko'y mo rin makta kalunod hamba madikay mo upang ko niya adubo si tawri mo ta marak kayo sa haji diba eko'y masin musina na lagi who comes in the man was Yobunina, but the other that Kitana, Santi Laka, the Kenhabasu, Adum, Oipoti Machaka, Wiki, and the Wapama sit from Jaraga, and the Pula Yoshi, the Jaraga Wapam Dicta in my own thumbs I call it Hope him, not how personal. Hope you would say he whom I said up, for you know him come a while, Massi, Aina, privacy. Time in the toy, Taba, Macha, what, no fair lawyer, my day you get a pangal lawyer, the fair lawyer. Masi yang biu moyang lampai ki, Churchapur parking sedai mai ben singju yola le me amu bidang ni ko, moi se lan mamang de no mo de selam bapot se yang selam me, lai bapot se kana no, Churchapur ki la ko se ne phale Hyderabad moyang lampai ka khama ka aja ka thawa ka singju yo mo kan tu ko, lan matung de moi ko se cha da an selam de tara kan fasin da handara ya, mai to kana ko jamane, ai koi masi pura magaware school ki selamba Ako bus service, auto chelamba, ina magsakay awaway. In fact, ko hotel mayang kasi nila, kasi yung bank loan low, ito singman ng dama, ito pimatik awa sa isang kenya. Hay ko po since ako'y pedo ko tayo, ako recover ko tayo. Prithvi ka landa, ito one ko kaya First World War, Second World War, Japan da Hiroshima, amati Nagasaki, ito ko kung bomb hadra matong gusto mo rebuild tayo na. Hang gitu dah mahalan na ako yung past glory, ipa ito na tumamban mo na ito yung karbo Manipur, oy na buhanar ko da rebuild tayo na buhanar ako yoy na dahil talomin na si Haibaki, wakam dumo kakakay na si Kudong Chawra mo ang sabi. Wakata legri ba naman dahil oy may bendo naman na, mau bibra hau bre ako yung nusin na channel na lagi, ay haka na haka yung na ba matalay haya kanda. Hawag ba ang sinsin ko yung nusin na pag-iwali siya ko, yoy naman wak pero wali sabi siya. Yan na pag-iwali sabi talaga di. Kami lekte ako. Ay pinagcha sa hitara matuloy subuto ka sa joy masapo ka. Student ko kami dare mabay ni ang inong karo kuna gusto masana tayo. Kana ko masan tayo. Ato ko, mayung dahil ko matam tayo na itchan pa na kari nang sa joy masapo na. Naman da pura pa hayeng ni mamay dito tinitinjan no hayra gari mana sa. Tama na sa joy na subuto masana ng maya para masampoy way mabay ni ko na mako kain na niya. Ato ko same ama paibay ni nai na kay nangi sanjoy du dinang papagi yang nusi na tinapamarot ni kari kita magtanang na puna puna sa loga yang handset ko kolo nang lale hayo sama na sanjoy na nang kangi macha to sini hayo ka kali anani ko kut song na kut ko na kanya ato na mama mapa wali ba ahal naman wali ba leader wali ba ko na nusi na bagi wali siya ay mong dili hawla hada sa matog ya na kaya I paugi lamda matam sangna kathokpa amaga loinana achouba thodang logramba hanagi ISTB gi present aduga hojikna news producer gi thogai puriba Bijoy Khabrabam Elias BK na manung matam chadana laikidabada hedikon awaba phongdorakli hedikon gi maikai degi thadorakpa cherolamada nongma kangana thokliba awa ana tuhatpiraba kayagi khonjelbu malemgi maphan bisenba thungna khanghanana ba honaramba ireipa asigi tanglaba misakamani I paugi lamda Haithoi singthoidaba kathokpadana masaruk oikraba mahakumba amana taibangpan thadoki bhaibasi achouba mangjaba amani haina cherolasina makhatari
Lelong AC की ex MLA Y Amtas Khan na Nepal Suba Waqf Board की chairman ओइना हपलकपदा All Kwakta Youth Voluntary Organization All Maitai Pangal Youth Association AMPYA amadi All Kwakta Youth Voluntary Organization Student Wing na taramna okpaga loinana Palibalengak pu thagatli haina AKYBO Student Wing की President MD Anis Khan aribamna Kwakta Bazar da pangthoka paugi mifam amada phongdokre mahak na makha tana paugi mifam atu da phongdokibada Waqf Board की wat hauriba member sing athubada lenga happy loinana walhoriba members sing haplakpada Imphal dagi kilometer nifu hena lapma leidiba maitai pangalna chada kunthra hena tariba Kwakta dagi member happy amadi Waqf Board asida non muslim lenga na happy ganu haiki paugi mifam aduda AMPYA AKYBO student wing gi thongi sing kyasu saruk yaki Das Khan ex MLA Lelong ACBO Nepal Suba Waqf Board की चेयरमैन हापलकपदा अकिबो अमदी अंपिया की माइकैदगी हराउबा अमदी पालिबा गवर्नमेंट असिबो तौबिमल खंगबा उच्चरी लोइनना वादौरिबा मेंबर सिंह सो अथुबदा हापीनबा अमदी हापलकपा मतमदा इम्फाल दगी किलोमीटर निफु निपाल लापना लैरिबा मैतै पंगलना चादा कुंथ्रायना खुंदारिबा कोक्ता दगी सो हापीनबा हाइना पालिबा गवर्नमेंट की पुकनिंग सिंसिंजरी लोइनना बोर्ड असिदा नॉन मुस्लिम यावन बिदनबा पालिबा गवर्नमेंट दा अंपिया अमदी अकिबोगी माइकैदगी Leipak asina ningkha tamlakpagi chahi marfu surakpa thorongi mangoinana ngasi Bisnupur district ki Kumbi assembly constituency ki manungga leidiba gram panchayat manga amadi Kumbi municipal council ki miyam gi achoba khongchat amaga loinana har gar tiranga yatra gi thorom pangthokre BJP Kumbi mandal na sinduna ngasi ACS ki MLA S Premchandra lutingduna BJP ki makok thongbasing amadi kendra sigi mafam kya degi lakpa maru oiba masak naiba miwasing yauna BJP ki karyakata lising taruk henbana makutta bharat ki machu ahum gi firal paiduna Kumbi Terakha ground degi MLA gi mayum salang konjin fauba kilometer manga muksang chatki makhatana miyam gi mifam ama pangthokibada MLA S Premchandra phongdokibada aikoi gi miyam ngasidi bharat ki phiwanungda tilurabanina aikoina pamliba aikoina ngasi pamliba amadi ohaningdiba mayam asi leader ama leirabanina leader adugi mafamda haizaraga tawhom thokpasing adu tawduna lakli hairaduna aikoi hangatna amuk Ningsing minasi madudi aikoi gi iramda Manipur ningthorol kayana palamba leibak ama oirami matam madudagi iningthau kayana leibak kidamak toramba thabak mayam adu sada nauda makoi gi igi marini aikoi mayam kanana busu henba leite kanana awat pasu leite adubu aikoi masel amat oina manaraba aikoina tawba ngamdaba thaba amat leite haibasi amuktang ningsing minase haiki tungda salang konjindagi Kumbi kendra sigi mafam sinba tungna satkadaba har gar tiranga gi motorbike rally amasu MLA yauna chatki tharamaduna BJP Bisnupur district committee ki president ngangom Sovana Leima BJP Kumbi mandal gi president S Angosna atai maru oiba thopuba sing ACS gi manungga leiba gram panchayat manga gi administrative committee gi chairman sing upar pradhan sing ward member sing Kumbi nagar panchayat chairperson oirambi and Swaran Kumari Kumbi municipal council gi hanagi vice chairperson L Babita amadi atai miyoi kiana president member sing oina sarukyaki bharat ki lamai ko ba sauro pulu dunia ekoi ngasi hindima ekoi ngasi tawliba ekoi ngasi pawliba ekoi ngasi koini ko mayam sing ase ekoi leader male dina leader ko ji mapam na ko haidaraga ko tamam focusing ato ko tawna nai ekoi grand meeting se ekoi this time Manipur iko palmilage matam ki ini ko mayam sa tawna ma mayam sing adu bisa to amala ko adu ini mari ko mayam kana sira kana ko helmale ke kana fuwa pele ekoi masena manarwa ekoi masena pulava ekoi to ya to amata leke halse ekoi rani si chair ka aya ni ko Humpumatoi suba chaklam khongchat kamari leinana pangtokliba regeneration man ki sarukam oina chatharakliba academic campaign gi makha tarakpo oina Bisnupur district ki tongan ba school da campaign pangthokre Bisnupur district ki manungchana leiba Bethel school Nambol special regular English school hairiba school sing asida
AMSU Vice President Prikeshwar Moirangthem gi liting makada Bisnupur District Committee gi President amadi Secretary na AMSU for Self-Reliant Manipur Haidiba team da mahairoi singda wafam kaya phongdoki ngasigi loilam lengak amasung Manipur amadi India government na Manipur da laidiba praja singbu namsinduna thambiriba singbu yaningdaba phongdok poina mahairoi sing amatta oina kholau kya lauminaki amadi Manipur da laidiba mahairoi sing amatta oina loilam lengak yaningde aikhoi namsinduna thambiganu haidiba kholau da natana pot maman lepa yaroi aikhoi isana iramdam lepchagadabani Manipur da chatnariba black law muthatgadabani Manipur da laidiba khundaminari basing itinina uni haibagi firep lauminagadabani haibaga firep lauminagadabani haibaga loinana campaign pangthoki Thobal Police Station gi manung chanba Wangjing Turel gi lamding Laikol manakta pumtharaba nupi ani amagi hachi ba hakchang ama tawtharakle hakchang adu Hairo Police Station gi manung chanba Hairo Part 2 mayai lekai dagi khundongbam bidumakhi chahi humfuni hairi mahaki hakchang adu khucha ama konba thengnabadagi imung manungna claim tarokibani hairi imung manungna phongdorakpada laikhidrabi bidumakhi mamang thagi tarik 19 dagi thiba khangdana lakibani loinana Hairo Police Station su July gi tarik 13 da missing report amasu tawki mahak mayum paluraga mapam dhalaktun leibani mahak liver cirrhosis amadi heart ki laina lei marakta wakhal choibasu yawi hairi Padma Ratna English School Kakchingi Annual Literary Meet Hongdokre Padma Ratna English School Kakchingi Numit Bari ni Chathagadova Annual Literary Meet 2026 ngasidagi School asigi Auditorium Hall da Hongdokre Hongdokpagi thoramda School asigi Managing Committee gi President Pukhrambam Ranakumar Vice President Moirangthem Brozen Secretary Ningombam Rameshwar atai Executive Member Singh School asigi Principal Thokchom Jiten atai Gyana Sarukyaki School asigi Founder Salam Khetrugi mafamda haikat laikat tamduna hongdokiba thoram asida mahairoi singgi makhal matilgi thorom kya utki loinana High School Living Certificate Examination 2025-2026 da CGPA 9.5 yauna mark phangba school asigi mahairoi sing amadi class pudingmaki makok mathang ahum suba taba mahairoi singda momento amasu certificate piduna puning thawatki Sep Irum Turel campaign gi saruk amoina saring yauna nga macha lak taret hena thadakhre miyoi bana mahausabu singna rubadagi atoba saithing piraktuna mahausa gi leijaramba chingpa turel kaya tapna mangsilakpa amadi muchilakpadagi kharada oirabasu kanba ngamnabagi pandamda agenda Kakching JNGB o Kakching amadi Kakching Municipal Council na kuchamnaduna Sep Sengmai River campaign gi saruk amoina catchment area singda mai pakna utara kaya thakraba matungda Kakching gi puwari ga sagona duna laklaba Kakching Irum Turel kannaba changsiliba campaign gi saruk amoina Turel asida ngalingai matamda fanglamba sareng porom ukabi ngamuna chingba nga makhal kharagi nga macha laktaret hena thadakhre nga macha thadabagi thorom aduda mamangai dagi ipa ipu singna tawduna laklamba aduga haujiki mirolna thausadabadagi matam kuina pangthokuna layuraba ibadawgi ika ikumgi khayom lakpagi thorom su pangthoki laigi thorom loiraba matungda ipa ipu singna chatharamba puram
hanjinnabagi wakhalonda kakchinggi khwaidagi ahal oiraba oza khetrimayum mangol mayang langbam ahanjaw amadi thokchom gandhana lutingduna sareng macha thadaki thoramaduga mari lenena JNGBO gi advisor oiriba pukrambam somarendrona phongdokibada irum turel asi kakchinggi khwaidagi maru oiba turel amasu oiribani adubu kuina yengsuludabana fibam sokle iningthau churachangi matam ing kumja lising machama pansupna mari gi kalengi kuntarukni panbada ibada wangbrain khurumluraga halakpada kakchinggi senjau jatrana turel asidagi sareng phaduna katkibagi warisu lairibani aduna turel asida ngasi amuk nahongdana sareng thadabani thadariba nga sing asi kanagumbada piklingeda phaba yaurabadi amuk thadokpiyu mapung marai phana chahonminasi matam amada kakching inei bahaina turel asida toramba parampuramgi chatnabi amuk hingat halasi haina so apil tawki asna wangbrain khurumabagi halakpasida mayam mai bungo raja dumra yauna sanuba khongphap setki halakpa matam sida matam dugi lamdam sigi saknare ba sanjau jatrana kirum turen dagi achongba saireng ama pharaga ining thoda kakhibagi wari si akoi puna magna phangye khangye andra matawna akoi irum turen si akoina khangjar pa matam da su aduga halaman haktak ta su inei rekanda saireng phaba nga so phaba mayam ama wari loina mak leirebanina akoina sayang na singba koi iramdam sigi indigenous weba nga singsi thadaraga irimbu amuk sep irum turel campaign sida koi mayam sina sangsin jarpa matamda khada su hena mai pakna ba khongpham asi khanjara kana ngasi si kaksingi khwaidigi al orba koi kheti mangal sing kaksing training thau poreng sai sama sorba adu mayang lambam ahal kaksing turel wangma adu koi gi mama thokchom ganda sing asina singba al singsi yaruga koi ingagi kai kumgi adukum labas khayom lakpane singbadu pai maiba oiriba halibunga ibosoguna pangtok piraga asi se koina sayeng mayamama adu atop pa indigenous ki ngamu asina sing manga makhal mayamama thadu jarakanda thamjabani aduna haiba nga singa si mayamna inna karida lakaga su amutang thadokpigo sahi khari gi matungda ikosu hana hallamanna pangtok lamba adugulumba irum ineiba kulngi pau senaraga mayam puna maglongo paraga kumtharaga taruna irum turen sibu masak thongna phajaraba singi mafam ama ohena ba khona ba matamda koi sangchile ba khongjanga se masi mai pangna mayam su tengbang bigani habigi Lilong PS na silaga social service pangthokre Lilong police station na Lilong Bazaar Development Association Lilonggi Mohala Taruk amasung Lilong Sports Association ga puna kutsamnaraga ngasi Lilong Kaithel amasung Kaithel gi akoibada lamtu sengbagi thorom ama pangthokre ngasi gi lamtu sengba aduda police ki maikei digi Thopal gi SDPO oidiba MPS oinam Ajit Lilong Police Station gi officer in charge Inspector Laisangtem Ronil yauna atai officer sing personnel sing su sarukyaki Youth Club ki humpunitoi suba Foundation Day pangthokre Lukram Lairak Youth Club ground da pangthokiba thoramaduda Pachoi ACG MLA Sapam Kunjakeshor K Vasing Club ki hanigi President Singh Oiramba Thiam Yumjau Sarachan Thiam Hanglem Ibomcha N Kulachandra S Indrakumar M Ibobi L Rabi M Dorendro S Ranbir amadi M Robindro na chingba athoiba mithunglen ching oina sarukyaki Particular thok banoi inclusive sida tu tong sida tu tong ni to wat pa ni phan sida kari tor ga wat tong ga ni chai ni study tong lo ana august ki manong sida sis club chile bolon jaga se sida ano ba fi sama pi ba ngamagni ha se mayam yaw ga ga la phu cha तो बच्चे आई लेबर की जो फल ले आते लाने लेबर से अकोई जो चाहिए आप चाहिए अकोई जो पांग दिया है अकोई कहीं शॉप में दिया अकोई मतलब तो है अकोई मतलब तो है अकोई चीन दिया अकोई इराक में अकोई फेस तो है
adugo ano ko na rin si Ngao Kentan sa ina kodai us challa di ko hoye masai da koi pai su thar rum ta ngai masal ka ka to bi ki ngang na bis masai ma ki da khanda se then try this never best mane ka mu ko se lo koi ma ki na ta physically and morally 100% support to le jero state su in haraba state su hanu bai ka tandu le jana ko exercise to haraba state si han yun han jan haraba ji ngam ji ko se hunji dung dang si ko na bar chi sa na nang to di mani ko fin ne dai to ke ana mi ne try to do ta jai ti do ta to ta ga ada mai khang la mukani mana ga na ngai ngang ne to wi ka no mayam si to ai bna che ai na ai je medari to the people of Manipur particularly we make this था सिगी तारीख तरुक तगी हौदुना टीम निपान सरक यादुना ऑल मणिपुर वॉलीबॉल एसोसिएशन अमदी यूथ यूनियन क्लब खा सेंजेनबम का पुन्ना खुदसमनदुना सिंदुना खा सेंजेनबम प्लेग्राउंड रा चथरकिबा हुमफु तरुक लक सुबा जूनियर बॉयज स्टेट वॉलीबॉल टूर्नामेंट 2026 AMIMYDO मयांग इम्फालना आईएसबीही ए हाइक्रूज अम्बु माइथिबा पीदुना टूर्नामेंट असिगी मापु ओइख्रे ngasiगी फाइनल मैच अदुदा नंबोल एसीगी एमएलए टी बसंत कुमार वायूसी खा सेंजेनबम के फॉर्मर प्रेसिडेंट एंड इवोहल वॉलीबॉल इंडिया फेडरेशन के रेफरी बोर्ड चेयरमैन डॉक्टर एल बलेश्वर AMBA की प्रेसिडेंट एस नंदकुमार अमदी सोशल वर्कर कयाना अथोइबा मिथुंगलेन ओइना सरुकिया की सनकिबा वॉलीबॉल फाइनल मैच अदुदा AMIMYDO मयांग इम्फाल ना HBA हाइक्रूजम्बु सेट अहुम अनीदा माइथिबा पीकी लोइनना विनर अमदी रनर अप ताख्रबा टीम अनीदा ट्रॉफी कैश प्राइज अमदी सर्टिफिकेट पीदुना इकाई खुमना बोदकी की एडवांटेज में है अभी के प्लेयर्स टैलेंटेड होगा नेचुरली गिफ्टेड होगा मरम होगा जो फंबड़ा मोगी प्लेयर मना 5'9", 5'10", 5'10" इंचेस वांगड़ा अभी के प्लेयर मना 5'8" वांगड़ा अभी के प्लेयर से है ना वांग चुनमुलंबा है ना किंगा मसाज किंगा सारा होगा अगर वो प्लेयर हुए तो बनाते हो अभी ना हाइट की चैलेंज का मैं तुमको ये जो कोई फुटबॉल में सो एक्सपर्ट है मैं लंकन ना कोई नहीं बनी मतलब भी फुटबॉल की इंटरनेशनल लेवल का अब तक की वर्ल्ड कप का भी सिला यार ना अभी की मैं आनो सो भी बने अभी की प्लेयर्स इनसे ऑलमोस्ट 5'10", 6" मेसी को बा रोनाल्डो को मुझे आना नहीं बना हुआ अया मरती एवरेज का मुझे या मैं वांग का मसा मैं भागा ओइबा इंटरनेशनल लेवल पे मेरे का हॉकी उसमें अगर अभी के मणिपुर सरकार इसे स्पोर्ट्स जाने अगर वॉलीबॉल से अपने स्कोप में नहीं ये नमने ना फिर खंजे इंक्लूडिंग फुटबॉल भी अगर मसाजी टैलेंटेड थोड़ा तरह हो और ये नेशनल लेवल ला इंटरनेशनल लेवल ला हो रिप्रेजेंट करना मैं आने मणिपुर लग रहा चंगी तरह मरी होती है अभी के मणिपुर में हाईवे प्लेयर्स रहती है हत्या वर्ल्ड की टूर्नामेंट में तो वो फुटबॉल कई तरह मरी होगी टूर्नामेंट से मिनेरो एकेडमी है ना चंडीगढ़ में लेवल क्लब अमा मसी के प्लेयर्स से साना बसेदा कनाडा अर्जेंटीना ब्राजील ये ना पूर्ण होना मणिपुर प्लेयर हम लावे को मुझे क्या करो इस बात मणिपुर के प्लेयर्स ही मिजोरम में से होनी अभी ना रोल में बोलता वर्ल्ड चैंपियन का होगा मैं आवा तो उधर भी सही तरह नहीं होगी अभी ना हाइट सिटी को ना क्या वांगी है अभी वो सुन सही तरह अभी देना प्लाट पर नौसिरा हाइट से अंतर में एक अलग अलग मतलब सिरा कोई की चाव थकना न्यूट्रिशन में वापस न मरने होगा कोई की हर बार प्लेयर्स की हाइट से इन लोगों वालों को मरने होगा फाइनली कोई की हम पिक तो करूँगा क्या मैं नहीं इंटरनेशनल कंपटीशन में सीनियर लेवल का सही तरह पर नजर खुलूंगे खुलना हो साधारण में मतलब सिरे दी तब वाला कोई की कंपीट तो उसे नंदना कोई अभी वो लेंगे कि वो सूल ले तो बनाते हैं अगर कोई में विजिट तानमोई कराटे एकेडमी अमदी मॉडर्न कराटे एसोसिएशन इंडिया ना खुदसमनदुना सिंधुना थासिगी मपंदा वेस्ट बंगाल दा लैबा
Hotel Smriti Premium da pangthokpa All India Karate Championship 2026 da gold medal lawba ngablakraba Thobal mayai laikai dagi Moirangtem Dorendro mahaki pokna pham lamdam yorakibda mahaki laikai miyam amadi imung manungi miyoi singna harawtem oktuna pung thogakre Super Social Development Club SSD sina sinduna laikai adugi community hall da pangthokpa Kanglei Karate du Manipur Senjenbam Imphal gi sanaroi team da saruk yaruba men's individual kata fight junior boys 55 kg ki kanglupta gold medal lawrakraba Moirangtem Zenishan okpagi thoram maduda laikai gi ahal sing amadi club ki miyoi sing chu saruk yaduna lai pareng kya huktuna ikai kumnaba utpaga loinana pung ing thapatki Aroi bada maroi ba paw mu khana pizari MP Bimol akoi jamna Lok Sabha da sugi matang da pukhatkhri highway extortion amadi lengmai taruk ki case ta chenaram labadi review tawduna abrogate tawna ba taksinkhri Amadi Ukhrul district ta Satharamba counter blockade kuki CSO working committee Ukhrul amadi lenga ki mihut sing punna wari sanaraba matungda handokre ngasi gyone notice bindu TV na sandok jaba numidangi Manipuri paw matang ngasi loijare meeting tabiri pa pumna upamukha na khurumjari